Soibamcha Indrakumar Sahitya Academy Translation Lisingani Kunmari Gimana Pirkle Union Layaki Ministry of Culture Gimakada Autonomous Organization Ama Oina Layrakliba Sahitya Academy National Academy of Letters New Delhi na Tahi Kudingi Piba Sahitya Academy Prize for Translation Gimana Mamang Sahi Lisingani Kunmari Gi Oina Tongan Balewak Asigilon Kunmatoida Translate to Balewak Sing the Pina Bakangatpada Manipuri Lon Gi Oina Soibamcha Indrakumar Pina Nava Kalakle Hairi Sahitya Academy New Delhi Secretary Dr. Srinivas Rao na ngarang thokpa serol amada Academy asigi President Madhav Kaushik na Chairman oiduna ngarang New Delhi gi Rabindra Bhawan da pangthokhiba Academy asigi Executive Board ki mifam na Sahitya Academy Translation Prize lisingani kunmari pinaba lairik kunmathoi khangatpada Manipuri gi oina mahak pukhalakpane hairi Mana asida lupa lising yangkai gi sel amasong kori gi plate ama yauri mana sing asi academy asina akhana na pangthokadaba thoram amada lanthokani adumoina mag Nepali amasong Sanskrit lon gi oina de mana phangadaba mioi sing kona lathokani hairi mana asigi da makhalaklaba Soibam Indrakumar na aiba Hari Bansrai Basan na Hindi londa iba saireng lairik modubala yurang bihaina maitei rol la handokhibani